Hi ma'am, ngasidi yengi achar sembा recipe oina taakeko. Khogi yen saru yaudabhi matong ngakta se piece pick pikne laurasi aduga machu kharaga thum kharaga morok powder kharaga hapchilaga khoi khutna taraga tokhabirase ko. Aduga thauda keno tauthopirase. Khara masado oishanna bahai tare ko. Khara tauthopirasi aduga aina marumara machan khara ujarake ko. Sigi machanse amu khoina khangda ngauthopirase ba ngasagi mahau lainaba manamsu nungsinaba haitare ko aduga grinder da takhaibirasi aduga machan ahum ujarake sigi machan ahum je sije amu thau da taroga tauthopirase haitare ngasagi yen atawbaduda tosanabani ko se aduga sije mullaga hapchanbirasi aduga morok machu khatang amaga hapchansi ko Masagi aina takhaiba powder duni ko sisina aduga morok machu khatang ama hapchalasi aduga hojikiduna champra mahini ko chamas tor hapada aduga tokhaibirasi fajana tokhaibirasi aduga khoigi ligi haitare ligi jar am lauraga hanjanbirasi adoi tardi adum khoi kuina long lasting oina thamba yare ko